Ngasi fonkhiba tongan-tonganba pausesing amadi social mediadagi lawkhajaba pausingi update pizari ahanbada maroiba pau. Ccpur da Manipur government semba yaroi haiduna kuki khulai paibasingna Nongmei Kapthoklkkhre. Churachandpurgi molnomda Central Force na combing operation taugi taubada nupi mayam amana tauba yaroi haina mungnarakkhre. Sarkar semnaba Delhi da thaurang tauringai BJP gi Kuki Do MLA manga resign tauraba Yana Leire hairi. Yumnam Khemchand BJP Legislature Party ki leader oina khankhre. BJP na lusingba Manipur lengak ama sembada Kuki Do MLA singsu yakre. Class haukiba numit tara manga haukrabaso lengak na mahire singda textbook sing fanganba ngamdre desamgi thomi singna boss semgi office mamangda ngarang su akanba protest taukre. Sangnai music director Jiten Kumar Naurem Laikhidre. NH 202 da pung humputarani thoigi blockade lauthokre. NIA court na Mark Hauki ki mathakta charge frame tawkre. Governor gi unconstitutional oiba thawong singi mayokta MPCC gi president na high court ta petition file tawkre. Census thengta hanaba Manipur gi MP ahumna parliament ta pukhatpiu haina Jitendra Ningomba na phongdorakre. Maharashtra da miyoi ama bohle payanaba sahi tarukta ngairibi masanupi hatkre. Speaker da selang siluba Congress ki MP nipan parliament mifam da gitan thokre. Hauzik pau sandongna pijari. Yumnam Khemchand BJP Legislature Party ki leader oina khankhre. BJP na lusingba Manipur lengak ama sembada Kuki Do MLA singsu yakre. Singdamai Kendra ki MLA Yumnam Khemchand ngarang BJP Legislature Party ki lusingba khankibaga loinana ngasi nungtil Chief Minister oina wasak lauraba yai hairi. BJP na lusingba anawba lengak asida Deputy Chief Minister ani leirakba yabagi oithokba leibaga loinana amana Kangpokpi Kendra ki MLA Nemchat Kipken aduga amana Naga MLA maraktagi oigadori. BJP Parliamentary Board na party asigi National General Secretary Tarun Chukpu State asigi BJP Legislative Party ki leader khanabagi Central Observer oina ngarang hakraba matungda. BJP Legislative Party ki leader khanabagi Central Observer oina nahan khankraba matungda ngarang nungthil party ki headquarter da BJP ki center luchingba singyauna pangthokiba mifam amada Y.Khemchand bu BJP Legislative Party ki lusingbo oina khankibane. Manipur da lairiba president rule gi matam thastigi tara homdoi da loirabana masigi mamangda state asida popular government ama lehanaba center ki lusingba singna akanba thabak lokhalakpaga iroinana BJP ki MLA sing amadi masiga chatminariba party ki MLA sing center ki lusingba singna kausilakpadagi nahan phawbada MLA pumnamak Delhi da thungkibane. BJP Legislative Party ki lusingba khanbaga mari leinana ngarang nungthil pung manga tabada Delhi da leiba BJP ki headquarter da pangthokiba mifam aduda BJP ki National President Nitin Nabdi, BJP ki National General Secretary amasung Headquarter in charge Arun Singha, BJP ki North East in charge Dr. Sambit Patra Sarugya Y.Khemchand bu party ki leader oina khalakpada center ki lusingba sing amadi hanagi Minister and Birena su harauba phongdoki. Fresh na fangba paugi matung ina Y.Khemchand na lusingba anawba lengak ama lakadoriba asida Deputy Chief Minister ani leiduna amana Kangpokpi ACG MLA Nemchat Kipgen atopa amana NPF MLA singi maraktagi amana oiraba yai. Bisnupur Kendra ki MLA Gomindas Konthaujamna anawba lengak asida homgi pampuraba yai hairi. Marak asida Raj Bhavan da wasak laubagi thauram pangthoknaba sem sakhibaga loinana Delhi da leiriba MLA sing ngasi Imphal da thunglaraba matungda nungthil Y.Khemchand bu Chief Minister oina wasak lauraba yai hairi. Sarkar semnaba Delhi da thaurang tauringai BJP ki Kuki Do MLA manga resign tauraba Yana Leire hairi. Hanagi Chief Minister and Biren Singha yauna BJP ki MLA sing amadi Sarkar sembada yauramba atopa political party ki MLA kunrom amade BJP Central leaders singna Manipur da anawba popular government ama semnabagi damak thaurang lingai cherak asida Kuki Do proof dagi karakiba MLA taragi manungda MLA manga Manipur Legislative Assembly ki membership oi
ꯑꯣꯏꯕꯗꯒꯤ Resign Twb Yana Leire haina thajaba yaba source amana phongdoragli. Pao asina makha taradun hai Kuki Zogi civil society organization amasung militant group singna makoina taliba demand union territory with leisure estate phangriba phawba Manipur da anauba popular government ama semnaba thawrangliba asida charuk yaba yaroi haiba akanba wafam sing thamduna lagliba asina Kuki Zo Furuptagi BJP da MLA Taret Karaki, MLA Ani Amana Kuki People's Alliance, KPA Dagini, Amana Independent ne, Hongdagliba Manipuri political gi mayol asida, Central BJP Lengak na Manipur da popular government ama Thamnabagi Panamda, Naha New Delhi da BJP Parliamentary Board na Party asigi National General Secretary Tarun Chukpu Manipur BJP Legislature Party gi lusingba khanabagi damak advisor oina hapkibane masigi matung tarakpada BJP Party ki high command party asigi oiba consultation meeting sing pangthokkibaga loinana Manipur BJP Legislature Party ki lusingba khanabagi damak Maharashtra da miyoi ama vote lepa yanaba chahi tarukta ngairibi machanupi hatkhrei gram panchayat ki sarpan khanbagi mikhal da mirep oiba yanaba Maharashtra da masagi chahi Kunipan rom suraba nupa amana chahi taruk khakta ngairibi machanupi hatkhrei mirep oigadaba miyoi sing angang anidagi hena pokpa yade haiba state ki chana kanglon ama leiba maramna masagi chahi taruk khakta ngairibi machanupi hatkibane Nanded district ki Kerul village da leiba Pandurang Konda Mangale kauba miyoi amana machanupibu Kenel amada langtharaga hatkibani haina police ki report na haidi Nizamabad ki police commissioner T Sai Chaityanayna haiki numit kharagi mamangda Yaida Paligi Nizam Sagar Kenel dagi nupi macha amagi athi bhaksang phangkraba matungda makhadana investigation chatabada mahaki apokpana mikhalda mirep oiba yanaba thawoina hatkibani haiba khangba ngamlakibani police na chenariba miyoi adu faraga wahang paung chathari khungangi mafam amada samkakpagi sinfamda leiba Pandurangana handak pangthokadoriba panchayat election da mirep oiningbagi apamba leiki adubo Maharashtra gi two-child policy matung ina mirep oiba yadaba maramna machanupi hatkibani haidi Speaker da se langsiluba Congress ki MP Nipan Parliament mifamdagi tanthokre Speaker da se langsiluba gi dama Congress ki MP Nipan Lok Sabha dagi tanthokre hanagi Army Chief MM Narabani gi Fongdriba articles amagi matangda leader of opposition Rahul Gandhi na wafam khara fongdok nabadagi tanjapi de haibagi damak house ta charang naba tholakpadagi MP singadu tanthokibani haidi Saknairaba music director Jiten Kumar Naurem Leikidre Somang Lilagi Saikchakpa amasung Saknairaba music director Jiten Kumar Naurem cancer laina namaram oiraga matam kuina naramlaba matungda ngarang Imphal West ki tauthongda leiba mahaki mayumda ngarang Leikhidraba Jiten Kumar Naurem Peacemaker Artist Association da chahi kun hena leirakpaga loinana masaknairaba artist amasune ada miyamda hena ithil piba isai kaya saklambada natana Manipur gi film music video amasong theater production kaya da music director ama oina singthaningai oiba contribution kaya piramki loinana mahangna piramba contribution sing aduna contemporary Manipur performing art ki setting da achawa mateng kaya piramkibata natana tongan ba artistic platforms ting da mahakpu miyamna ikai khumnaba utkiba saknairaba misak amani NIA court na Mark Hauki ki mathakta charge frame tawkhre Imphal West da leiba Special National Investigation Agency NIA na ngarang Government of People's Democratic Republic of Kuki Lan gi president oiriba Mark Thangmang Hauki ki mathakta charge frame tawkhre Churachandpur district ki Molnom Khuldagi Limkhosai Hauki ki machanupa Mark Hauki asti India dagi khenaba pandam thamki amasung Government of India gi mayokta lan hauki hairi mahaki mathakta India da lal hauduna Government of India gi mathakta landana ba honai haibagi maralda mahaki mathakta NIA na Unlawful Activities Prevention Act 1967 ki section 13 gi makhada Indian Penal Code ki section 648 panduna judicial custody da thamliba misak amani hairi loinana Mark Thangmang Haukip NIA na video conference ki khutangda hairiba NIA court asida pukhatkibane aduga court asina thasigi mapanda masagi statement lauduna mangonda siriba maral asi yajai natraga yajade haibadu record tawraba matungda mahaki mathakta charge hearing chatharagani hairi
Census thengthahanaba Manipurgi MP ahumna Parliamenta pukhatpiyu haina Jitendra Ningombana phongdorakre. Haudik chathariba Parliament ki budget session asigi manungda Manipurda census tawgani haina langlibasti khara thengthahanaba Manipurgi MP ahumna Parliamenta pukhatpiyu haina campaign just and fair delimitation ki convener Jitendra Ningombana ngarang paumisingda phongdokre. Mahangna makhatana haiki haujiki tanpam asida Manipurda yungkok amasung mikok thibagi thabak tawbada asumba phangloi haibasi hanadagisu hauna center gi lutingbasing amasung governor da su memorandum pisinduna khangankibal laikre. Mamang saigi December 15 da Prime Minister da census postpone tawhannabagi maramsing yawba memorandum ama pisinki. Maduga chamanaba memorandum copy ama amasung atopa memorandum amagaso Manipur governor da pisinkiba laikre. Masidagi hendokladuna governor ga unanabagi damakta aikoigi legal experts sing yawba team ama governor unanaba matam pibinaba haijakiba laikre. Madudi haudik fawba pibirakpa laitri haidi. Governor gi unconstitutional oiba thawong singi mayokta MPCC gi president na high court ta petition file tawkre. Manipur governor Ajay Kumar Bahala na constitution gi article 1741 ki makhada chathariba unconstitutional oiba thabak thawong sing amasung constitution gi article 1742 gi makhada taranithoi suba Manipur Legislative Assembly gi lemhauriba matamasti dissolve tawnaba MPCC gi president K Megachandra na high court of Manipur da writ petition ama file tawkre. Case asida petitioner gi maikidagi senior advocate and Bhupendra Meitei na counsel oina appear tauri aduga Union of India amasung atay respondent singdana Deputy Solicitor General of India K H Samarjit na represent tauri aduga advocate and Nongdamba na assist tauri. Manipur governor gi maikidagi na Deputy Government Advocate o Baran Kumar Galoy na Advocate General Lenin Hizam na represent tauri. Matter asi Indian Constitution gi Article 174 gi interpretation gi matangda deal tawbaga mari lainabani. High Court of Manipur gi Rule 2019 gi under Rule 3 Sub Rule 1D of Chapter 4A na piriba exercise matung ina petition asigi maru oiba issue singa se yenglaga Honorable Chief Guest da writ petition asi appropriate division base amada refer tawnabagi wafam yauri. Court ki maikidagi hairibana hiramasigi matangda respondent amatana haudik fawbada legal notice issue tawba laitri. Case asigi lista mari lainaba makhataba administrative order gi damak Chief Justice da file tawnadaba registry da khanganba khakta ngairi hairi. Class haukiba numit 15 haukrabasu lengakna mahiresingda textbook sing phanganba ngamre. Desamgi thongmisingna bosemgi office mamangda ngarang su akanba protest sathakre. Lengaki Directorate of Education School na sahi asigi January 15 da thokiba notification amagi matung ina class 10 fawba tamliba mahiresingi class January 18 dagi haunaba khangalakibagi matung ina class hauhankraba fawba da mahiresingna tamgadaba textbook sing de phanganba ngamre. Oja kharana paw asida hai lengaki school sing January 18 dagi hangdokle amasung mahai tambiba hore adubu angangsingna tamgadaba textbook sing adudi mahiresingda ama fawba phanganba ngamre. Class 1 dagina class 8 fawbagi manungda laiba mahiresinggi oinadi lemna textbook piba haiba lengaki thausil adugi makada sahi khudingi class haudringaidagi hauna textbook sing school da yawhalaga laki. Hairiba textbook sing adu mahiresing aduna school karaklaga pulap pirambani adubu handak sahigi oinadi ZDO na so school da textbook pirakidre. School authority sing na so mahiresing da textbook piba ngamdre. Lairik yaudana takpi tambirakpa numit 15 ni haukre. Asigumba thaudok asi amuta thokiribane. Marasida Democratic Student Alliance of Manipur na bosem na namliba textbook sing quality yaudaba state number yaroi. Hiramasida Education Commissioner Chenaram Loy haiba laite haiduna ngarang su bosem gi office mamangda protest tawkre haidi. Protest aduda Desamgi President Somorjina haiki lairik nambagi se supply tawbada officer kayamarum chenai makoigi lanagi oiba interest da makoina pusilakpa from da lairik namhanaba se supply tawhanbadagi haujikti textbook ting matik mayai chenba ngamdaba oire. Masi yamna chawba scandal amani tungi yumbi oigadoriba mahiresingi textbook namada Desamna lauribasi khara laujaraga tubinna toksakhigani haina
ꯃꯔꯣꯜ ꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯌꯥꯔꯣꯏ꯫ ꯆꯞ ꯆꯥꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁ꯭ꯀꯦꯟꯗꯜ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯗꯦꯁꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯌꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ꯫